ꯈꯨꯔꯨꯝꯖꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛ ꯉꯁꯤꯃꯛ ꯊꯣꯛꯄ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ꯫ ꯀꯨꯀꯤꯖꯣꯁꯤꯡꯅ ꯃꯤꯇꯩꯁꯤꯡꯗ ꯑꯃꯨꯛꯀ ꯀꯤꯍꯜꯂꯛꯈ꯭ꯔꯦ꯫ ꯃꯤꯇꯩꯁꯤꯡꯅ ꯁꯤꯔꯣꯏ ꯐꯦꯁꯇꯤꯚꯦꯜ ꯌꯥꯎꯕ ꯆꯠꯄꯗ ꯀꯨꯀꯤꯖꯣꯁꯤꯡꯒꯤ ꯂꯝ ꯐꯥꯎꯗꯨꯅ ꯆꯠꯄ ꯌꯥꯔꯣꯏ, ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯈꯨꯗꯛꯇ ꯂꯧꯈꯠꯇꯨꯅ ꯇꯝꯊꯤꯕ ꯐꯜ ꯐꯪꯒꯅꯤ ꯍꯥꯏꯅ ꯀꯨꯀꯤ ꯖꯣꯂꯦꯟ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯃꯥꯟ ꯀꯧꯕ ꯂꯨꯞ ꯑꯃꯅ ꯑꯃꯨꯛꯀ ꯍꯟꯅ ꯃꯩꯇꯩꯁꯤꯡꯗ ꯈꯪꯍꯜꯂꯛꯈ꯭ꯔꯦ꯫ jolen@gmail.com ꯈꯛꯇꯃꯛ ꯌꯥꯎꯕ ꯔꯤꯐꯔꯦꯟꯁ ꯅꯝꯕꯔ ꯑꯃꯁꯨꯡ ꯗꯦꯠ ꯍꯥꯞꯇꯕ ꯆꯦꯔꯣꯜ ꯑꯃꯗ ꯃꯤꯇꯩꯁꯤꯡꯅ ꯀꯨꯀꯤꯖꯣꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡ ꯐꯥꯎꯅ ꯁꯤꯔꯣꯏ ꯐꯦꯁꯇꯤꯚꯦꯜ ꯌꯥꯎꯕ ꯍꯥꯏꯕꯁꯤ ꯈꯟꯅꯕ ꯍꯧꯕꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ ꯑꯃꯗꯤ ꯇꯝꯊꯤꯕ ꯐꯜ ꯐꯪꯒꯅꯤ꯫ ꯀꯨꯀꯤꯖꯣꯒꯤ ꯂꯝꯗ ꯆꯪꯁꯤꯜꯂꯛꯄ ꯃꯤꯇꯩꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯁꯛꯇꯤ ꯁꯤꯟꯅꯗꯨꯅ ꯆꯞ ꯆꯥꯅ ꯊꯤꯡꯒꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯤꯔꯣꯏ ꯐꯦꯁꯇꯤꯚꯦꯜꯒꯤ ꯂꯩꯔꯤꯕ ꯀꯜꯆꯔꯒꯤ ꯃꯁꯛ ꯃꯒꯨꯟꯁꯤꯡ ꯑꯗꯨꯕꯨꯗꯤ ꯏꯀꯥꯏ ꯈꯨꯝꯅꯒꯅꯤ ꯑꯃꯗꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕꯁꯤ ꯀꯨꯀꯤꯖꯣꯁꯤꯡꯒꯤ ꯑꯄꯥꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯟꯗꯨꯅ ꯃꯤꯇꯩꯁꯤꯡꯅ ꯀꯨꯀꯤꯖꯣꯒꯤ ꯂꯝ ꯐꯥꯎꯔꯒ ꯆꯠꯇꯨꯅ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯤꯍꯜꯂꯛꯂꯤ꯫ ꯑꯅꯤꯁꯨꯕ ꯄꯥꯎꯗ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯤꯁꯤꯡꯅꯤ ꯆꯤꯡꯅꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯅꯨꯃꯤꯠ 50ꯅꯤꯒꯤ ꯃꯅꯨꯡꯗ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯎꯟꯈꯠꯅꯔꯤ ꯆꯩꯔꯛ ꯑꯁꯤꯗ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯗꯒꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯀꯌꯥ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯁꯤꯜꯂꯤꯕꯁꯤꯡ ꯅꯨꯃꯤꯠ 50ꯅꯤꯒꯤ ꯃꯅꯨꯡꯗ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯗ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯃꯅ ꯍꯥꯏꯔꯤꯕꯅ ꯏꯟꯗꯤꯌꯥꯟ ꯁꯤꯇꯤꯖꯦꯟꯁꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯗꯨꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤꯡ ꯑꯗꯨ ꯆꯞ ꯆꯥꯕ ꯅꯨꯃꯤꯠ 50ꯅꯤ ꯃꯅꯨꯡꯗ ꯈꯪꯍꯜꯂꯛꯀꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ 50ꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯑꯗꯨ ꯚꯦꯔꯤꯐꯥꯏ ꯇꯧꯗꯕꯗꯤ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯍꯜꯍꯟꯅꯕꯒꯤ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯀꯅꯤ꯫ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡ ꯑꯃꯁꯨꯡ ꯁ꯭ꯇꯦꯠꯁꯤꯡꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯗꯨ ꯗꯤꯇꯦꯛ ꯇꯧꯕ, ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕ ꯑꯃꯁꯨꯡ ꯗꯤꯄꯣꯔꯠ ꯇꯧꯕꯒꯤ ꯁꯛꯇꯤ ꯂꯩꯒꯅꯤ꯫ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯥꯏꯈꯠꯅꯕꯒꯤꯗꯃꯛ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜ ꯗꯤꯇꯦꯟꯁꯟ ꯁꯦꯟꯇꯔꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯊꯝꯒꯅꯤ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯂꯛꯄ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯂꯒ ꯃꯔꯝꯗ ꯍꯜꯍꯟꯈꯤꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯒꯤ ꯂꯣꯟꯅꯕ ꯉꯝꯈꯩ ꯉꯥꯛꯄꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯃꯁꯨꯡ BSFꯀꯤ DGꯗ ꯑꯀꯟꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯈ꯭ꯔꯦ꯫ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗꯁꯨ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯏꯂꯤꯒꯦꯜ ꯕꯪꯒ꯭ꯂꯥꯗꯦꯁꯤ ꯑꯃꯁꯨꯡ ꯔꯣꯍꯤꯡꯒ꯭ꯌꯥ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯏꯟꯗꯤꯌꯥꯗ ꯆꯪꯂꯛꯄ ꯃꯇꯦꯡ ꯄꯥꯡꯂꯝꯕ ꯅꯦꯠꯋꯥꯔꯛꯁꯤꯡꯒꯤ ꯃꯊꯪꯗ ꯆꯞ ꯆꯥꯅ ꯑꯀꯟꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯑꯀꯟꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯍꯨꯝꯁꯨꯕ ꯄꯥꯎꯗ ꯄꯥꯀꯤꯁꯇꯥꯟꯒꯤꯗꯃꯛꯇ ꯁ꯭ꯄꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯆꯠꯊꯔꯝꯕ ꯍꯔꯤꯌꯥꯅꯥꯗꯒꯤ ꯃꯤꯑꯣꯏ 2 ꯐꯥꯔꯦ꯫ ꯍꯔꯤꯌꯥꯅꯥ ꯄꯨꯂꯤꯁꯅ ꯑꯣꯄꯔꯦꯁꯟ ꯁꯤꯟꯙꯨꯒꯤ ꯃꯅꯨꯡꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯦꯖꯦꯟꯁꯤꯒꯤꯗꯃꯛꯇ ꯁ꯭ꯄꯥꯏꯒꯤ ꯊꯕꯛ ꯆꯠꯊꯔꯝꯕ ꯇ꯭ꯔꯥꯚꯦꯜ ꯕ꯭ꯂꯣꯒꯔ ꯖꯤꯑꯣꯇꯤ ꯔꯥꯅꯤ ꯆꯍꯤ 62 ꯂꯣꯏꯅꯅ ꯑꯔꯃꯥꯟ ꯆꯍꯤ 63 ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯦ꯫ ꯌꯨꯇ꯭ꯌꯨꯕꯔ ꯆꯦꯅꯦꯜꯗ ꯇ꯭ꯔꯥꯚꯦꯜ ꯋꯤꯊ ꯖꯣ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ 1,03,063 ꯂꯩꯕ ꯑꯃꯁꯨꯡ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯦꯀꯥꯎꯟꯗ ꯐꯣꯂꯣꯋꯔ 1,60,092 ꯂꯩꯕ ꯔꯥꯅꯤ ꯗꯦꯜꯂꯤꯗ ꯂꯩꯔꯤꯕ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏ ꯀꯃꯤꯁꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯒ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯄꯥꯎ ꯁꯦꯌꯔ ꯇꯧꯔꯝꯕꯒꯤꯗꯃꯛꯇ ꯍꯔꯤꯌꯥꯅꯥ ꯄꯨꯂꯤꯁꯅ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯐꯥꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯊꯛꯇ BNSꯀꯤ ꯁꯦꯛꯁꯟ 152 ꯑꯃꯁꯨꯡ ꯑꯣꯐꯤꯁꯤꯌꯦꯜ ꯁꯦꯀ꯭ꯔꯦꯠꯁ ꯑꯦꯛꯇꯀꯤ ꯁꯦꯛꯁꯟ 3 ꯑꯃꯁꯨꯡ 5ꯒꯤ ꯃꯈꯥꯗ ꯕꯨꯛ ꯇꯧꯗꯨꯅ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯂꯧꯊꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯆꯠꯊꯕꯗ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏ ꯀꯃꯤꯁꯟꯗ ꯃꯍꯥꯛꯅ ꯚꯤꯖꯥ ꯐꯪꯅꯕ ꯆꯠꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯀꯤꯁꯇꯥꯟꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯒꯁꯨ ꯃꯍꯥꯛꯀꯤ ꯄꯥꯀꯤꯁꯇꯥꯟ ꯈꯣꯡꯆꯠꯇ ꯎꯅꯗꯨꯅ ꯃꯈꯥ ꯇꯥꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯋꯥꯔꯤ ꯁꯥꯅꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯑꯔꯃꯥꯟ ꯉꯔꯥꯡ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯤꯂꯤꯇꯔꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯗꯤꯜꯂꯤꯗ ꯂꯩꯔꯤꯕ ꯍꯥꯏ ꯀꯃꯤꯁꯟ ꯑꯣꯐ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯃꯒꯤ ꯈꯨꯠꯊꯥꯡꯗ ꯄꯥꯎ ꯁꯦꯌꯔ ꯇꯧꯔꯝꯕꯒꯤꯗꯃꯛꯇ ꯍꯔꯤꯌꯥꯅꯥ ꯅꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯐꯥꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯔꯣꯏꯕ ꯄꯥꯎꯗ ꯆꯩꯅꯥ ꯑꯃꯗꯤ ꯔꯁꯤꯌꯥꯒꯤ ꯃꯔꯛꯇ ꯊꯥ ꯂꯩꯕꯥꯛꯇ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯋꯔ ꯁ꯭ꯇꯦꯁꯟ ꯁꯥꯅꯕ ꯗꯤꯜ ꯇꯧꯅꯈ꯭ꯔꯦ꯫ ꯔꯤꯄꯣꯔꯠ ꯆꯩꯅꯥ ꯑꯃꯗꯤ ꯔꯁꯤꯌꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯥ ꯂꯩꯕꯥꯛꯇ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯋꯔ ꯁ꯭ꯇꯦꯁꯟ 2035 ꯐꯥꯎꯕꯒꯤ ꯃꯔꯛꯇ ꯁꯥꯅꯕ ꯗꯤꯜ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯑꯃꯦꯔꯤꯀꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯈꯝ ꯊꯦꯡꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯃꯤꯄꯥꯏꯕ ꯐꯥꯎꯅꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏꯔꯤ ꯔꯁꯤꯌꯥꯒꯤ ꯁ꯭ꯄꯦꯁ ꯑꯦꯖꯦꯟꯁꯤ ꯔꯣꯁꯀꯣꯁꯃꯣꯁ ꯑꯃꯗꯤ ꯆꯩꯅꯥꯒꯤ ꯅꯦꯁꯅꯦꯜ ꯁ꯭ꯄꯦꯁ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯌꯦꯛ ꯄꯤꯅꯗꯨꯅ ꯊꯥ ꯂꯩꯕꯥꯛꯇ ꯑꯅꯧꯕ ꯃꯈꯜꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯋꯔ ꯁ꯭ꯇꯦꯁꯟ ꯁꯥꯅꯕ ꯊꯧꯔꯥꯡ ꯊꯥ ꯂꯩꯕꯥꯛꯇ ꯁꯥꯒꯗꯧꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯋꯔ ꯁ꯭ꯇꯦꯁꯟ ꯑꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯃꯤꯑꯣꯏꯕꯅ ꯊꯥ ꯂꯩꯕꯥꯛꯇ ꯈꯨꯟꯗꯥ ꯂꯩꯇꯥꯅ ꯂꯩꯕ ꯌꯥꯅꯕꯒꯤ ꯔꯤꯁꯔꯆ ꯇꯧꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯅꯕ ꯄꯥꯏꯈꯠꯂꯛꯄ ꯊꯧꯔꯥꯡ ꯑꯃꯅꯤ꯫ INISꯅꯁꯨ ꯊꯥ ꯂꯩꯕꯥꯛꯇ ꯄꯥꯏꯈꯠꯀꯗꯧꯔꯤꯕ ꯃꯤꯁꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯈꯤꯕ ꯆꯍꯤ 2017ꯗ ꯂꯥꯎꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯤꯁꯟ ꯑꯁꯤꯗ ꯚꯦꯅꯦꯖꯨꯌꯦꯂꯥ, ꯕꯦꯂꯥꯔꯨꯁ, ꯑꯖꯔꯕꯩꯖꯥꯟ, ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥ, ꯃꯤꯁ꯭ꯔ, ꯅꯤꯀꯥꯔꯥꯒꯨꯋꯥ, ꯊꯥꯏꯂꯦꯟꯗ, ꯁꯔꯕꯤꯌꯥ, ꯄꯥꯀꯤꯁꯇꯥꯟ, ꯁꯦꯅꯦꯒꯜ ꯑꯃꯗꯤ ꯀꯖꯥꯀꯤꯁꯇꯥꯟꯒꯨꯝꯕ ꯂꯩꯕꯥꯛꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯔꯤ꯫
मसिंग लोइना ngasi di matang je maruba pau pi bo loisin jage me apon channel sing लाइक शेयर सब्सक्राइब तो सुम थैंक यू ऑल।